Galwan class Matung Tarakpada ITBP gi personnel sing Unarmed combat technique Tamle ing 2020 gi matamda India China border dang Galwan Valley dang India amadi China gi lanmi singna phuna China ki bathokdok Matung Tarakpada Indo-Tibetan Border Police ITBP su Advanced Unarmed Offensive Combat Technique ki commando training pi de hai re judo karate amadi Krav Maga na chingba martial art yauna phuna China bagi technique sing adu nahuna na training pi re ITBP na line of actual control LAC gi kilometer lising ahum ga chamnga sangba mafam India China border paring ase ngak selibane Arunachal Pradesh ki Ladakh ki sarukta leidiba India China gi border paring da makoi na ngak sen bagi thawong sing chathai English sing amaga chamapan marfu draga taruki matamda India amadi China gi marakta bilateral agreement sahi taunaki basina LAC paring da khulai sisina da bahai ba wafam da yanaba purakhe Galwan da thoki ba khut thongna ki bagi thokdok adu da China gi lanmi sing adu na bab wire yetlaba utup na chingba sisina adu na attack adu satharaki ba nei matam adu da sathagi ba khut thongna bagi thokdok adu da India gi lanmi kun sikhi adu ga China gi maikai rom da na lanmi ni furom hena sikhi China gi lanmi sing adu na bab wire yauraba utup amade nungna chingba sisina khe makhoi na yotpi hapsilaba utup amade iron rod na chingba sisinarga India gi lanmi da attack tawbada sisina khe maram asina India gi ngamkhai paring adu bungak seliba ITBP gi personnel sing adu su phuna China ba hina bagi akhanaba training pi bagi tangai fadaba lakhe lanmi sing adu na unarmed combat technique ki damak tha ahum gi matamasi training pi ga nei ITBP gi official sing na hai ki badang tongan ba khulai paidena phuna bagi technique kun takpi tambi re masida kinna thinaba khongna kauba langba joint lock tawba made farga namthu bagi technique na chingba takpi tambi ri hai re India gi chief justice na laiwa kasida chanari ba democracy kanbiu hai na chief minister Mamata Banerjee na taksin khrai laiwa kasida democracy gi fajakraba saktam nongma gi kaitharagli basida mi pai debe West Bengal ki Chief Minister Mamata Banerjee na laiwa kasigi Chief Justice ki mafamda democracy ngak senana ba thawrang lakhot piyo haina taksin khrai hauzik oiragli ba laiwa kasigi rajniti amasung security ki saktam asida yenglurabade president cholai ba lainga kama laklaba yare maram asina laiwa kasigi democracy amasung federal structure ngak senduna thamnaba thabak lakhot piyo haiba wafam phongdokhe West Bengal da leiriba opposition political party singna de Chief Minister na phongdokliba wafam adu laiwa kasigi judicial system semdoknaba nakoi na taksin bani haina mahaki wafam bu aran ba wahan thokpi na ba hona khe ngarang Kolkata da leiba National University of Juridical Sciences NUJS convocation ceremony da Chief Justice of India UU Lalit amasung Chief Minister masamak saruk yaminakhibagi khudong chaba lawruduna Mamata Banerjee na mahaki wafam ase thamkhibane Chief Justice UU Lalit na University asigi Chancellor oidebane laiwa kasigi miyambu tathi tawaina tawbiba made ot naibagi thawong kayadagi ngakthoknaba judiciary na thawrang sing paikhat pi haina taksin ki Chief Minister asina phongdokhibada laiwa kasigi democratic oiba sakti khudingmakta khunai asida leiba kaknaba kanglup amakhakna fajin punsinduna thambi de hauzik democracy kadaida leikhre democracy kan biu haina convocation sida athoiba mithunglen noina saruk yakhibe Mamata Banerjee na UU Lalit ki mafam da taksin khibane aikhoi gi prestige haibasi izat ki wafam ne adubu ngasidi izat haibasi lut tawbi khre matam sida khudingmak amang bai badu oide haina su Chief Minister na phongdokhe NUJS ase malemda khwaidagi maruoiba institution singi manungda mani haina thagaladuna amade hauzik Supreme Court ki Chief Justice oiriba miyoi asina lawriba chumdaba thawdangi matangda Banerjee na hai Justice UU Lalit po ikai khumnaga nei ngasigi platform adu da mahak na wafam ase phongdokpa yarabra haibadu mahak khangde adubu haukiba tha ani mamangda Chief Justice asina judiciary gi wahan thok karino haiba made takhrabane mahak na phongdokliba wafam adu makhata na sengdokladuna ngasidi miyamna judiciary da thajabagi chang hantarakle hai khe RSS ase asengba kopi mahi du nei BJP na mathakta lariba Kongol nei Prashant Kishore
political strategist oirakpadagi activist ama oirakiba Prasan Kisorna ngarang phongdokibada Bharatiya Janata Party BJP asi Rashtriya Swar Sevak Sangha RSS ke mapan thongda uriba saktam amani haina karemna khrei BJP asi kopi mahigi mathakta lairiba Kongol masa sing adumakne amaromda masigi parent body oiriba RSS asina marumda lairaga thabak thauram khudimak sinbani haike Bihar de kilometer lising ahum ga chamnga sangba pat yatra pangthokliba Kisorna West Champaran district lairiba Loria da pangthokpa thauram amada wafam asi phongdokhibane aroibada tabiriba pumnamakpu thagatjare